ꯌꯨꯝꯗ ꯂꯥꯛꯄꯁꯤꯁꯨ ꯑꯣꯇꯣꯒ ꯂꯝꯕꯤꯒ ꯈꯟꯕꯗ ꯄꯨꯔꯥ ꯑꯋꯥꯕ ꯑꯃꯅꯤ ꯑꯣꯏꯔꯤꯁꯦ꯫ ꯑꯁ ꯅꯨꯡꯉꯥꯏꯔꯦꯍꯦ ꯂꯝꯕꯤꯁꯤꯗꯤ ꯄꯣꯁ ꯇꯥꯔꯦꯍꯦ꯫ ꯂꯝꯕꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝꯁꯦ ꯂꯩꯗꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯅꯤꯗ ꯃꯅꯤꯄꯨꯔꯁꯦ ꯂꯣꯏ ꯋꯥꯅꯔꯛꯄꯅꯤ ꯃꯌꯥꯝꯁꯦ꯫ ꯑꯗꯣ ꯌꯨꯝ ꯍꯥꯏꯁꯤꯗꯤ ꯌꯨꯝꯅꯤꯗꯅ꯫ ꯁꯤꯗ ꯂꯩꯔꯕꯣ? ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯁꯤ ꯃꯌꯥꯝ꯫ ꯍꯧꯖꯤꯛ ꯑꯣꯇꯣ ꯕ꯭ꯂꯣꯒꯤꯡ ꯑꯃ ꯇꯧꯗꯣꯔꯦꯗ꯫ ꯑꯣꯇꯣꯗꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯇꯧꯔꯛꯑꯒꯦ ꯑꯗꯣ ꯅꯨꯡꯉꯥꯏꯕꯁꯦ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯦ꯫ ꯒꯥꯔꯤ ꯆꯠꯂ ꯑꯔꯥꯛꯄ ꯇꯣꯡꯉꯨꯔꯁꯤ꯫ ꯅꯤꯁꯤꯕꯨ ꯀꯌꯥ ꯇꯧꯒꯦ? ꯑꯩꯁꯤ ꯑꯝꯇꯪ ꯁꯦꯝꯈꯤꯒꯦ ꯑꯦꯛꯖꯥꯝ ꯀꯨꯏꯁꯜꯂꯛꯇ꯭ꯔꯕꯅꯤꯅ ꯁꯨꯝ ꯒꯥꯔꯤ ꯌꯥꯗꯕꯗ ꯁꯤ ꯂꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯣꯏꯔꯦ꯫ ꯏꯃꯥꯒꯤ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯑꯃ ꯄꯥꯈꯣꯟ ꯊꯥꯔꯛꯏ꯫ ꯄꯥꯈꯣꯟ ꯍꯥꯏꯔꯛꯏ ꯑꯗꯨ ꯂꯧꯔꯒ ꯌꯨꯝꯗ ꯍꯜꯂꯅꯤ꯫ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯁꯨ ꯒꯤꯐ ꯑꯣꯏꯅ ꯐꯪꯉꯦ ꯑꯗꯨꯅ ꯐ꯭ꯔꯤꯗ ꯊꯛꯑꯦ ꯂꯩꯔꯦ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯆꯩꯅ꯫ ꯑꯩꯁ ꯑꯗꯨꯝ ꯍꯦꯛ ꯅꯝ ꯌꯥꯜꯂꯒꯦ꯫ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯕ ꯒꯥꯔꯤꯗꯤ ꯃꯤ ꯑꯃꯨꯛ ꯇꯣꯡꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯒꯥꯔꯤ ꯋꯥꯡꯒꯣꯏ ꯌꯧꯕ ꯑꯝꯗ ꯇꯣꯡꯉꯛꯀꯗꯧꯔꯦ ꯃꯌꯥꯝ꯫ ꯑꯣꯇꯣ ꯕ꯭ꯂꯣꯒꯤꯡ ꯍꯧꯔꯁꯤ꯫ ꯁ꯭ꯋꯥꯏꯁꯦ ꯂꯝꯕꯤ ꯈꯔ ꯐꯔꯤ꯫ ꯑꯇꯩ ꯈꯤꯇꯪ ꯍꯦꯛ ꯍꯥꯏꯊꯕꯒꯅꯤ ꯂꯝꯕꯤꯁꯦ ꯅꯨꯡꯉꯥꯏꯕ ꯂꯣꯏꯗꯣꯏꯁꯦ ꯐꯤꯕꯝ ꯑꯃ ꯇꯥꯔꯛꯇꯣꯏꯁꯦ꯫ ꯑꯣꯇꯣ ꯕ꯭ꯂꯣꯒꯤꯡ ꯔꯤꯌꯦꯂꯤꯇꯤ ꯇꯥꯕ ꯍꯧꯔꯦ ꯐꯠꯇ ꯍꯥꯏꯕ ꯍꯧꯔꯦ ꯍꯧꯖꯤꯛ꯫ ꯁꯤꯗꯒ ꯃꯅꯤꯡꯗꯒ ꯇꯣꯡꯉꯒ ꯂꯥꯛꯄ ꯅꯨꯃꯤꯠꯁꯤꯗꯤꯀꯣ ꯌꯨꯝ ꯌꯧꯕꯗ ꯕꯥꯝ ꯇꯩꯗ ꯌꯥꯗꯕꯤꯅꯤ ꯈ꯭ꯋꯥꯡꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯕꯤꯅꯤ꯫ ꯇꯟꯕ ꯑꯃ ꯌꯥꯎꯕꯅꯦ ꯌꯨꯝ ꯆꯠꯇꯧꯕ ꯇꯟꯕꯅꯦ ꯑꯁꯤ ꯃꯅꯤꯡꯒ ꯇꯣꯡꯉꯗꯤ ꯑꯣꯇꯣꯗꯣ꯫ ꯑꯁ ꯅꯨꯡꯉꯥꯏꯔꯦꯍꯦ꯫ ꯎꯐꯨꯜꯁꯤꯁꯨ ꯐꯖꯔꯦ ꯂꯝꯕꯤ ꯁꯨꯡꯁꯦꯝ ꯁꯦꯝꯕꯤꯗꯕꯤꯅꯦꯕ ꯇꯧꯔꯤꯁꯦ꯫ ꯍꯥꯏꯋꯦꯅꯤ ꯁꯤ ꯂꯝꯕꯤꯁꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯅꯤ ꯀꯩ ꯃꯣꯔꯦ ꯇꯥꯕ ꯂꯝꯕꯤ ꯈꯪꯗꯦꯗ ꯀꯔꯤ ꯂꯝ ꯍꯥꯏꯋꯦꯅꯣ꯫ ꯑꯗꯣ ꯍꯥꯏꯋꯦꯗꯤ ꯍꯥꯏꯋꯦꯅꯤ ꯆꯥꯎꯅ ꯃꯔꯣꯝ ꯆꯥꯎꯔꯦ ꯂꯝꯕꯤ꯫ ꯁꯤꯒꯤ ꯍꯤꯌꯥꯡꯊꯥꯡꯗꯒ ꯂꯥꯟꯊꯔꯛꯄꯒꯤ ꯃꯐꯝꯁꯦ ꯁꯤ ꯃꯐꯝꯁꯦ ꯑꯩꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯑꯃꯨꯛꯐꯥꯎ ꯁꯦꯝꯗ꯭ꯔꯤꯕ ꯈꯪꯗꯦ꯫ ꯑꯗꯨꯝ ꯃꯆꯤꯠ ꯐꯣꯠꯇꯣꯏꯅꯦꯕ ꯅꯥꯀꯟꯁꯦ ꯃꯌꯥꯏꯅ ꯇꯣꯡꯈꯠꯂꯒ ꯃꯇꯥꯏꯁꯦ ꯂꯣꯏ ꯀꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯝ꯫ ꯃꯄꯨꯡ ꯐꯥꯅ ꯀꯣꯏꯂꯥꯁ ꯁꯥꯕꯁꯦ ꯑꯃꯨꯛꯐꯥꯎ ꯍꯦꯛ ꯌꯥꯎꯗ꯭ꯔꯤ ꯑꯁꯦꯡꯕ꯫ ꯐꯣꯠꯄ ꯈꯛꯇꯅꯦ ꯃꯣꯏꯅ ꯇꯧꯗꯣꯏꯁꯦ ꯁ꯭ꯋꯥꯏꯁꯤꯗ꯫ ꯁ꯭ꯋꯥꯏꯗ ꯐꯣꯠꯄ ꯍꯧꯔ ꯃꯥꯜꯂꯦ ꯈꯔ ꯃꯆꯤꯠ꯫ ꯁꯦꯝꯕ ꯍꯥꯏꯁꯤꯁꯨ ꯐꯣꯠꯂ ꯇꯣꯛꯇꯣꯏꯅꯤ꯫ ꯅꯍꯥꯟ ꯁ꯭ꯋꯥꯏꯗꯅꯦ ꯏꯔꯥꯡ ꯈꯔ ꯊꯣꯛꯅꯈꯤꯕꯗꯣ ꯂꯝꯕꯤ ꯁꯦꯝꯕꯤꯗꯦꯅ꯫ ꯂꯝꯕꯤ ꯁꯦꯝꯕꯤꯔꯦ ꯍꯧꯖꯤꯛ ꯐꯣꯠꯂꯦ꯫ ꯑꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯃꯨꯛ ꯆꯠꯇꯣꯏꯅꯣ ꯌꯦꯡꯉꯨꯁꯦ ꯇꯧꯔꯤ ꯐꯤꯕꯝꯁꯦ꯫ ꯐꯣꯠꯂꯤꯁꯤꯁꯨ ꯌꯥꯝ ꯊꯤ ꯊꯥꯅꯅꯤ ꯐꯣꯠꯂꯤꯁꯤ ꯃꯣꯝꯄꯥꯛꯐꯤꯗꯛ ꯆꯥꯡ ꯊꯥꯅꯅꯤ ꯃꯣꯏ ꯐꯣꯠꯂꯤꯁꯤ꯫ ꯑꯁꯤꯅ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯂꯣꯏ ꯀꯥꯏꯈ꯭ꯔꯅꯦꯕ꯫ ꯂꯧꯕ ꯊꯣꯛꯑꯦ ꯁꯤ ꯃꯃꯥꯡꯗ ꯊꯥꯕꯒ ꯑꯁ ꯂꯨꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯅꯨꯡ ꯂꯣꯝ ꯆꯪꯕꯒꯤ ꯂꯝꯕꯤꯗꯨꯁꯨ ꯅꯨꯡꯉꯥꯏ ꯑꯃ ꯂꯣꯏꯕꯅꯦ꯫ ꯁꯨꯝ ꯉꯁꯥꯏꯒꯤ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯀꯗꯛ ꯂꯥꯎꯔ ꯂꯥꯛꯄ ꯂꯝꯕꯤꯗꯣ꯫ ꯑꯩꯈꯣꯏꯔꯣꯝ ꯇꯛ ꯆꯪꯁꯤꯜꯂꯛꯄꯗ ꯀꯗꯛ ꯂꯥꯎꯔꯛꯑꯦ ꯑꯗꯣ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯗꯣ ꯁꯤ ꯃꯐꯝꯁꯦ ꯌꯥꯝ ꯀꯩꯅꯣꯗꯅꯤ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨꯒꯤ ꯋꯥꯔꯤꯗ ꯌꯥꯎꯕ ꯍꯩꯕꯣꯡꯗꯣ ꯑꯗꯨꯗꯨꯒꯤ ꯃꯥꯏ ꯈꯨꯕꯝꯅꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯅꯤ ꯁꯤꯁꯦ꯫ ꯑꯩꯈꯣꯏꯔꯣꯝꯒꯤ ꯂꯝꯕꯤꯁꯦ ꯀꯥꯞꯄꯗꯤ ꯐꯣꯠꯈ꯭ꯔꯕꯣ? ꯀꯨꯇꯨꯗꯤ ꯅꯪꯅꯦ ꯑꯆꯥꯄꯣꯠ ꯑꯗꯨꯝ ꯆꯥꯎ ꯌꯥꯔꯣꯏꯗꯣꯏꯅꯤꯅꯦ꯫ ꯀꯩꯅꯣ? ꯍꯨꯏꯒꯤ ꯑꯆꯥꯄꯣꯠꯇꯤ ꯀꯩ ꯃꯥꯏꯗꯤ ꯍꯣꯔꯦꯟ ꯌꯦꯟ ꯊꯣꯡꯉꯒ ꯄꯤꯖꯗꯧ ꯉꯥꯏꯔꯦ ꯀꯩꯝ ꯆꯥꯗꯦ꯫ ꯀꯧꯕ ꯋꯥꯅꯤ ꯁꯨꯝ ꯃꯥꯗꯤ ꯀꯩꯝꯇꯁꯨ ꯆꯥꯗꯅ ꯑꯆꯥꯄꯣꯠ ꯑꯆꯥꯄꯣꯠ ꯆꯥꯗꯦ ꯃꯥꯗꯤ ꯍꯣꯔꯦꯟ ꯌꯦꯟ ꯊꯣꯡꯉꯒ ꯄꯤꯖꯗꯧ ꯈꯛꯇꯅꯤ꯫ ꯍꯥꯎ ꯑꯩ ꯕꯣꯔꯗꯤꯡꯗ
ꯌꯨꯝꯗ ꯂꯥꯛꯑꯃꯤꯅ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧ ꯏꯁꯥꯅ ꯈꯪꯅ ꯆꯥꯛ ꯊꯣꯡꯕ ꯊꯣꯛꯂꯛꯑꯦ Ai hết? 하우지 하우는 러 Hả? 툭툭 하우더라 Hả? Anh hả mua thùng nhỉ? 에이 여기 ꯌꯦꯟꯁꯥꯡ ꯈꯔ ꯈꯤꯇꯪ ꯊꯣꯡ ꯇꯥꯔꯒꯁꯨ ꯑꯉꯥꯡꯉꯩꯒꯤ ꯆꯥꯅꯕ ꯈꯤꯇꯪ ꯈꯤꯇꯪ ꯊꯤꯜꯂꯨꯔꯦ ꯁꯤꯅ ꯏꯃꯥ ꯏꯕꯥꯅꯤꯒꯤ ꯂꯩꯔꯦ ꯌꯦꯟꯊꯣꯡꯕ ꯏꯔꯣꯝꯕ ꯑꯗꯨꯒ ꯑꯃꯦꯠꯄꯁꯨ ꯌꯥꯎꯔꯦ ꯀꯣꯠꯅꯕꯁꯨ ꯌꯥꯎꯔꯦ ꯑꯃꯦꯠꯄ ꯍꯥꯏꯗꯤ ꯀꯂꯦꯖꯥꯒ ꯎꯃꯣꯔꯣꯛꯀ ꯃꯦꯠꯂꯦ ꯁꯤ ꯍꯦꯛꯇ ꯍꯧꯔꯁꯤ Cái đây nè. Mang bố cái đây nè. Mang bố cái đây nè. Được không? Bố mà ra đi. Bố mà ra đi. Bố ra đi. Bố ra đi. Nang lấy khăn. Kakadi. Maru. Kakadi. Srok kakadi. Srok kakadi. 시들레 봐 Rồi cái sao rồi cái cắn á.